Imes PAODAM yang tabiri basingbu ahan mamaktada biditana taram noksa bagaloyana kurumjari. Hojik PAODAM asigi maroyo pau pijari. Homecoming ceremony pangthokre tongan ba lalholup singgi kedar kun Manipuri ngata sangjarakre. Aimol Cultural Meet 2021 pangthokre Panchayati Raj Institute member singgi district sabha ngasi pangthokre. Loinana Penny Turel da Sabha Thong Maitri Setu ngasi Prime Minister Narendra Modi na sanggakre. Mapungoy Paulo Birasi. Manipur da lairiba tongan ba lalholup singgi kedar kun kulay thadotuna Manipur ngata sangjarakre. Makoy kun na sangjarakpaga marilena Stay Home Department na sinduna 1st Battalion Manipur Rifles ki Bangkay Hall da homecoming ceremony ama pangthokre. Makoy kun ma CMN Biren gi mamangda kulay thadoki ngasi kulay thadotuna mainstream da lakraba kedar singadu Thado People's Liberation Army TPLA gi kedar tarataru PLA amadi Pripak Pro gi kedar amamam atopa lalholu amagi kedar anini makoy na sangjarakpada AK-56 rifle ama M15 rifle ama MK-33 rifle ama UZ SMG ama lettered gun ama Glock 19 pistol ama 9mm pistol taru .32 pistol ani .22 pistol ama amadi tongan ba nongmay maru humdra mga loinaraki. Tharamadu wangaduna Chief Minister N. Biren Hai jati gi chakut tharangda kulay thadotuna mainstream da changlakdibasi thagat ingai ni makoy da pifam thokpa scheme gi makhada kanaba pigani. Makoy bu lengaksna ningba kaheloi lehoriba tongan ba lalholup singi member singsu mainstream da hanbira u haina CM na phongdoki. Ngasi ki Tharamadu da Minister MLA Singh Civil Police amadi paramilitary gi mako thongbo official sing amadi atai army officer kaya su saruk yakhi. Pandale biru riba lai paigale biru me absen la akana imu manu pa yum pala kanda or imu manu lai minera kanda anam ramai bo yok ne anam kamai lai tam mande kai to ni kamai hingani haiba gi to ni ma mo kup na khanar le koi semjo ni aduna masiki sugumba am nungaiba peace labor bani nungai hai sa degi na peace santi ha na bi mar akoi masel amagi mar bhat kana da usse koi khadam na batai koi matane south of India na ekoi northeast le ba koi minority ka usse kaya mo na respect to ge ha Kakching District Police na sathi amadi winga puna khusanana sinduna capacity building women police haiba hiramda numit nini chupna tatharakpa workshop ngasi mai pakna loisinkhre ngasi loisinbagi tharamda K Kavif IPS DIG range 2 na chief guest L Randhoni sathi na guest honor amasung Victoria Yankom SP Kakching na tharam mapu oina saruk yakhi. Kakching Sumnang Pagsupa Lekai da laiba Indoor Stadium da pangthokiba workshop asigi ngasi nini chanba loisinbagi ahanba sasanda MPT sigi instructor gi makhada mob tactics control pangthokpaga loyana role of women police in handling crime against women and children haiba hiramda additional SP Susanpur Hasbi Haukip MPS amadi guidance on responding to the third gender conflicts with the existing system haiba hiramda sathi gi L Randoni na akhangai sim oina wangangki. Ngasi pangthokiba workshop asigi ani suba nungthingni sasanda guidelines on arrest, search, seizure based on CRPC, IPC, special laws and Supreme Court rulings haiba hiramda Ambagi General Secretary Advocate B. Supriya Amadi sexual harassment of women at workplaces, prevention, prohibition and redressal Act 2013 and other rights haiba hiramda SP Kakching Victoria Yankhomna akhangai sing oina wangangki. Numit nini chupna tathakiba workshop aduda Kakching, Thawal, Chandel, Tengnaupal, Imphal East, Imphal West amadi Bishnupur district tagi Women Inspector Singh, Women Sub-Inspector Singh, Women Assistant Sub-Inspector Singh, Women Head Constable Singh,
women police constable sing amasung home guard yauna puna participant sam tara romna saruk yaki. Aimol Culture Meet 2021 ngasi Tenopal District ki manung chanalaiba Aimol Kudapam Village da pangthokre. Aimol Culture Committee na sinna pangthokiba thoramaduda K. Robindro, Deputy Speaker Manipur Legislative Assembly na thaiba mitung, Sunil Karam, President United Committee Manipur UC amasung RT Angkel, President Aimol Tribe Union Manipur Atum Anina, Thorom Mapusing amasung Ice Dingo MLA Sekmai Assembly Constituency na akhana mitung na saruk yaki. Pangthokiba thoramaduda Chief Guest oikiba Manipur Legislative Assembly gi Deputy Speaker K. Robindro na hai, lamdam asida leminariba purup sing asiga amaga mateng pangminaba nungsi chana hingminaba mathau tai aikoi masel nungsi chana unity oine hingminadrabadi lamdam asi chawkhatnaba honabada awaba oigani lamdam asigi masing yamlaktraba purup singi manungda Aimol purup asisu amo oirakli apikpa purup sing asibu yokhatnaba aikoi amana amagi mateng pangminaba mathau tai apikpa purup sing asibu yokhatnaba honabada paikhatpa yaba thabak sing paikhatkani masida community khudimangnasu mateng pangbiu aigi puruki haiba wakhalonda khanaba tarabadi lamdamasi ingna tapna amadi nungsi chana hingba ngamloi aigi da oiba wakhalonasi thadok minaduna apunba Manipur ama seminasi haiki yamna unique oiba dress ta haigera natanga sai instrument akoina khongbiba akoina han ihan hamani kun urize masi bu preserve tongna ba hal laman singna koida takpi tambilang odaba akoina su yamna luna masigi makha chathau no no ba khanghau godaba mayam nei riba adu yaragadi akoi mayam furuk khudi magna akoi masengi ijat tawraga amanagi amagi ijat tawraga akoi mayam chakupina se habse seman tamjage. The Ideal Club Sagolbal Tera Kaithelgi Sahi Humdra Manga Surakpa Platinum Jubilee Thorong ngasi pangthokre numit asida club asibu lingkhat piramba layoi khraba laikhidraba ahal laman sing yamfamda mina ani tumina letuna ikai khumna bagaloyana makhoi yamfamda haikal laikat tamki loyana club asigi thaupu biramba hojik leibiriba singda sal amamam piduna ikai khumnaki thoramasi sahi amasuma tongan ba thorom kaya galoyana pangthokani hairi club asigi secretary ayekpam lembana phondokibada club asi Bharat na ningkha tamdringaidagi hauna lingkhat piramba khwaidagi ariba club amani ngasigi thoramasi atai club singa manada mongda VIP amata yahondana mataw amagi club asibu thaupu biramba singbu honor tawjabani club asina ngasi phawbada sana khonabada education da atai hiram kaya da kunaya sigidamak thabak thorom kaya paikatuna lakli haiki. Thobal District Lairiba Panchayati Raj Institute PRI members singi oiba district sabha amangasi Zilla asigi DC office complex da laiba election counting hall da maipana pangthokre Thobal Jilla Parishad asilaga pangthokiba sabha aduda district panchayat Thobal na chatliba senba sahi lisingani kun mathoi amasung lakadariba senba sahi lisingani kun mathoi kunithoi gi district panchayat na paikakadaba work program singda mod amatoina ayaba pikre ngasi gi bimpham aduda saruk yakiba Thobal Jilla Parishad ki member Phairoijam Heramani na sabha adui matangda sandok na takladuna hai Manipur lenga ki Rural Development and Panchayati Raj Department ki miyeng makhada district khudimakta sector working group sing samnakre Thobal district ki oinasu district development plan paikhatpaga marilena tongan ba sectorial working group tara nithoi semgre SWG amamamda lenga ki makhada leiba department khudimaki district ki thaki makok thongbo officer amamam Jilla Parishad member Gram Panchayat ki pradhana Jingba PRI member sing mihut oina yaholi Thobal district ki oina SWG tara nithoi asi recommend torakpa chakut thorangi thabak sing adu ngasigi sabasna mod amato oina ayaba pibani haiki sector working group sing asina kunai sel tungi pibam phagahanaba honabada mieng thamli Gram Panchayat ama sakwan bada SWG asina chauna mateng oiragani haiki panbaya badi ngasigi district sabha aduda Thobal district ki tongan ba PRI musing department ki makok thongba official sing su saruyaki District planning committee ki makhada ekoi sectorial working group sing semaga sectorial working group sing duna masa gi planning adu masa gi work program sing proposal sing thagat rakko mayamdo masi akoi district sabha da approve to gi mifam masi famani taseng nang asi gi approval akoi pibagi mifam sida
tinbiriba district sigi district level officer sing aduga stakeholder mayam akoi honorable pradhan sing honorable ZP member sing aduga lakpi bo khai kumnu khibina masigi mifam sida cooperation bibi duna akoi gi district ki planning asi approve toba ngamgi base district panchayna yamna akoi gi mai pak pamani na thamjagi Pukhau Laifam Village Committee Secretary Taure Manggol Jauna Haikre English Nita Nipang Jungi Tangamada Impal East Sagol Mang ADC Circle Manung Janba Pukhau Laifam Lena Sibu State Land Haina Lautokiba Order Taramno Oi Mapamadu Lam Kopsin Basing DC Impal East Order Mana Eviction Tonaba Order Taramno Opoloyana Atubada Tabakto on top you Wapamasin Asin Press Club Ta Pamising Unabada Mahana Pondokibani Mahana Makata Aduna Pukhau Laifam Lengi Lamhang Sing Asida Lam Kopsilak Padagi State and Saruk Sing Kangdok Naba SDC Sagol Mangda Aibase Takramatung Lising Tram Pang January Tan Kuntare Amasung February Humda Demarcation Tokre Tungda Kopsil Lam Sing Tadok Naba Kanganki Adubu Tadok Pagimota RTI Tajinduna DGP Amadi Manipur Human Rights Commission Da Kungi Taupuba Myoy Manga Yauna Myoy Tareki Matakta Guest Tausilak Padagi Yenaduna Laki Mapamasi DC Impal East na Tenglabasu Tengna State Leni Haina Eviction Tonaba Order Tokpa Taramno Oi Atubada Tabakto on Tokpiu Haiki Impal East DC SDO Sombung SDC Sagolmangna Kanna Hona Biduna Tikoi Haukiba 2021 gi January past March ta Tikoi High area ni si state land oire haiduna koi order ama DC Impal East na thokpi rakpa si koi khungang asida leijariba body ahum masina hainingai letana thagatpa nungaiba phongdoksari Eterek na state ki thakta leton zarakpa isai sangdamnabagi manung channa Nipalak suba isai sangdamnaba sayasigi oina Nungsi Dungol isai da yumpam oiraga pangtholagani haina lubasigi president Sobita Sobamna lauthokre wapamasi mahanangasi Kwakaithya Laisram Lekai da leiba organization si office ta pangthokpa pawmising unaba amada phondokibani mahana makhata aduna isai sangdamnaba sida sahi kuntra mangagi manungda leiba saisakpa singna saruk yaba yagani top 15 online gi kuthangda khallaba matungda top 10 di stage performance da khangani March 10 dagi kunmanga lisingani kunmathoi phawgi manungda online gi kuthangda registration tobiba yagani sangdamnaba sigi akopa marol gidama phone number 97744928855 natraga 9089361090 dagi khangbiba yagani haiki pawgi mifamadu da vice president ahibam santikumar Sobita Mongjam secretary Okendro Kundongbam Thaunaujam Sangita PC Nandarani Abujam Robena Singba Thaupuba Singna saruk yaki Manipur Lairiba Tolataraba Hana Yengbada Kanali Jadraba Singi Laimakong Ingolak Mahadevada Housi Semga Paloslaklaba The Hill and Plan Home for Destitute Asi Ayamba Tabak Losladuna Tabak Hongnaba Sem Saba Loire Haina Sip Functionary Dr. M. Danavi Singana Ngasi Manipur Press Club Ta Pamising Unaba Amada Pondorakli Mana Makata Aduna Homasi Kanali Jadraba Ahaloiraba Lana Sakigadaraba Mawa Mapuraiba Amadi Mayumna Intok Piraba Nupi Singamadi Kanalai Jadraba Angang Sing Labor Yagani Haina Pondorak Pagaloyana Makoibu Chanaba Sinpa Madi like Sutamanduna Semgani Haina Pondoraki Aramba lambi tu desa lobo tu ikona haire ba moi income generation se piraga ikona moi imung pu bang namna ba afaba lambi da pusilak na ki pandam du ninga se ikona meloina mafam je pulle ba do haire ba pandam se ahan sing sida laiba seba se haire ba ikoi atopona tawroi angang sing siga nupi sing laire ba mayam sina moi ji jon bencha da idong ni ben dispider ma pi be mong da loin seba to bandui ni haire ba hom ji laiba angang sing sina ahan sing du da nupi sing du na madok sing du da to kum gi bebar du ni NISIDCL gi makada Moregi Integrated Checkpost ICP gi bypass road pathok chawthokpagi thabak suriba LKN San gi semi manga ngarang numidang pung 9 makhairom tabada masak khangdaba myoy anina More ward number 1 home guard bank da leiba khola da laktuna phuram le hairi semi singa dudi Reuben Jai Kuntra Sujampur Lanmilan Wi-Fi Jai Kuntre Sujampur Laisram Burjendro Singh Jai Kunmari Poirokhongjin Laisram Parsuram Singh Jai Nifutaro Poirokhongjin amadi Laisram Ingomacha Singh Jai Kuntra Taro Yaripok ni hairi
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯟꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤ ꯈꯛ ꯈꯣꯂꯥ ꯑꯁꯤꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯣꯍꯣꯔꯤ ꯑꯃꯗꯤ JCBꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯅꯤ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯈꯣꯂꯥ ꯑꯗꯨꯗ ꯂꯩꯕ ꯁꯤꯟꯃꯤ 5 ꯑꯗꯨ ꯐꯨꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯤꯟꯃꯤꯁꯤꯡ ꯐꯨꯕ ꯆꯩꯕ ꯌꯥꯎꯕꯗꯒꯤ ICP बाईपास रोड की लंबी पाथोक चाउथोकपगी थबकसिंग सुबा लेपखरे लोयना कीबदगी खोला थादोक्तुना मयुम मयुमदा सेनबसु यावखरे थौदो अदुगी मतंगदा मोरे पुलिस स्टेशनदा रिपोर्ट अमसु मरी लेनबसिंगना तौखरे हाइरी ममांगदसु खोला अदुदा खामदुना लैबा टाटा टिपर अमगी ग्लाससु मसक खंगदा मियोयसिंगना थुगाइखिबसु लैखरबनी हाइरी इंडिया अमसुंग बांग्लादेश बु सामनहलिबा फेनी टुरेलदा साबा थोंग मैत्री सेतुना लेबाक अनि असिगी मियामदा कानबा कया पिरगनी हाइना प्राइम मिनिस्टर नरेंद्र मोदी ना फोंदोखरे साउथ त्रिपुरा की सेब्रुम अमदी बांग्लादेश की रामगढ़ बु सामनहलिबा फेनी टुरेलदा साबा मैत्री सेतु बुंगसी संगाबगी थरमदा PM मोदी ना मखाताना हाइकिबदा रीजन असिना इंडिया अमसुंग बांग्लादेश का की मरकता चथरिबा ललोइतिकी थाकता चखतपा पुरकनबगी कॉरिडोर अमा ओइरगनी थोंगसना त्रिपुरादा नतना असम मिजोराम अमसुंग मणिपुरदा कानबा पिगनी हाइनसु प्राइम मिनिस्टर नरेंद्र मोदी ना हाइकी मथंग सहिदा पांथोकदबा असेंबली मिखलगी येंगदुना उत्तराखंड की चीफ मिनिस्टर त्रिवेंद्र सिंह फमथादोखरे फमथादोपगी चरवदु उत्तराखंड की गवर्नर बेबीरानी मौर्यदा पिसिनखी सही हुंफु सुरबा रावत की महता मिनिस्टर मोरिबा धन सिंह रावतपु चीफ मिनिस्टर ओहेनक्रे हाइरी त्रिवेंद्र सिंह रावतना बीजेपी की लुसिंगबसिंग उनखरे मखोयदुगी मनुंगदा यूनियन होम मिनिस्टर अमित शाह अमसुंग बीजेपी चीफ JP नड्डा याउरी सेंट्रल पार्टी ऑब्जर्वर रमन सिंह अमसुंग दुशान गौतमबु देरादुना थारतुना स्टेदुदा ओरिबा पॉलिटिकल सिचुएशन यंगसिलकी हाइरी रावत की लुचिंग मखादा मिखल थेंगनरबदी अमोहना मेजॉरिटी फंगबगी तंजा लेतबा याय हाइना MLA यांबना मोट पिनकी हाइरी सानबगी पाउदा All Irengban Football Association AIFA Irengban Sinduna Irengban Sabal Ground Zariba Port A Cash Prize 7 SI State Village Open Football Tournament 2021 gi ngasi sanakiba match da SMDC Chorana SYDO Tentabo Panjal ahum amada maithiba pikre SMDC Choragi Panjal ahuma Mohammad Riaz Khana match ki minute 32 kunmari amadi kuntrada thangnana chanki aduga SYDO Tentagi Panjal aduna गांधीना मिनट 95 चटपदा चनखिबनी एस्टेक्स स्पोर्ट्स न सिनुना BT रोड तलैबा एस्टेक्स स्पोर्ट्स कॉम्प्लेक्स ता मियोय अनिना तोंगान बा इवेंट अनिदा गिनीज वर्ल्ड रिकॉर्ड थंबंगमख्रे यामबेंग गोबिन मोस्ट फुल एक्सटेंशन पुंसेस इन 1 मिनट ता स्लोवाकिया की पेबल ट्रुसोव की रिकॉर्ड 334 बो 344 पुंसेस तौदुना रिकॉर्ड थुगाइकी लोयना थौनाउजम निरंजोयना मोस्ट पुशअप्स फिंगर टिप इन 1 मिनट ता हानगी रिकॉर्ड होल्डर UK की ग्राहम मेलीबू पुशअप 115 इंदुना रिकॉर्ड थुगाइकी थरमदुदा लंगथबाल केंद्र की MLA कराम श्यामसु सरुक याखी हौजेरबदा मरपा मुकाना थमजरी होम कमिंग सेरेमनी पांथोखरे तोंगान लालोलुप सिंगी केदर कुन मणिपुर लेंगाता संजरखरे आइमोल कल्चरल मीट 2021 पांथोखरे पंचायती राज इंस्टीट्यूट मेंबर सिंगी डिस्ट्रिक्ट सभा ngasi पांथोखरे लोइना फेनी टुरेलदा साबा थोंग मैत्री सेतु ngasi प्राइम मिनिस्टर नरेंद्र मोदी ना संगाखरे ngasi gidi paudam pijaba matang ngasi loisinjare miyeng tabiriba singbu khurumjari